Tamenglong district ki Tousem subdivision ki Lambi Thong Asi state Asida Khwaidagi Fattaba Lambi Oire haina Njukuak Village ki Khunja Singna Fongdorakli Tousem subdivision Asi Tamenglong headquarter dagi chaurakna kilometer 13 lom chetlaga leiba mafamni Lambi Thong ge awaba kaya chahi khudingi mayok naduna lakli loinana mafam asida health sector ki khudong chaba ningthina fangdebana Khunja Sing ana ayek thorakpada hospital da puna bu khonabada wagi seja natraga fide yomlaga puthokpa ngasi su tawri ngarang Njukuak Village dagi Wilam Hailu chahi kuntramanga mapuroiba sangju pami anaba henjilaktuna Assam gi Silchar da leiba hospital da layengba punaba Khunja Singna wagi seja saduna kilometer 10 rom khongna thangduna gari chenba yaba mafam tana puraba matung layengna ba pukre Tousem subdivision gi gari thauba yaba lambi asi yamna fattabana maram oiraga asigumba thaudoga si ahanba nate mamangda su kayarak thokre hairi loinana Tousem da leidiba primary health center PHC yauba lambi asisu aduki matik fate aduki mathakta nongju tha loibana Khunja Sing awaba gi mathakta awaba mayoknari mafam asi ki fibam masi lenga ki mari leinaba singna manung hanjin bada leidiba subdivision singi health care amadi lambi thong asi amuktang meeting changbiduna sembinaba lenga ki pukning jingsilakli